Khabam da kaikhiba Imphal Turel gi torban thingba ngamkhre numit humni rom leptana nong subana maram oiraga Khabam phauduna cheliba Imphal Turel gi isingi imai hengalakpa amadi isingi iraina kanbana maram oiraga Khabam makha Laikai Turel gi maning thangba sarukta torban ningkhairakibani Turel torban ningkhairakhiba aduna maram oiraga mafam adugi akoibada leiba mioi kya gi yumkai isingna thumjin khiduna awaba kaya mayoknari Central Force State Force amadi Laikai gi volunteer singna ningkhairaba torbal semjin bada na mateng toki hiram masigi matangda aikoi gi SKTV gi pawmi bital yambem amari Johnson nongthombom dagi pawdam ama mafam ji koi Khabam maya Laikai haina khangnariba mafam adumo kare ngarang hana koi gi nong kana subuna maram oiraga sigi seliba mafam ji seliba to si Imphal Turel haina khangnariba arugi to aduri mafam ji da isin kaibana maram oiraga koi gi Khabam gi saga area da koi bada leiba area kudima sing thumjam mana maram oiraga mioi kaya sing thumjam mana awaba kaya ama kudong chadaba kaya nangari adubu akoi gi mafam asi kai gi ba mafam asi tingnaba hona bada akoi gi Central Force amadi State Force Laikai gi club ki punna hoji su mangda kada hona bini tingnaba daba kada hona bini su hoji khoi gi mafam ji oiba fibam asi akoi gi kai thariba pan asi khoi gi tingnaba hona bada khoi gi gari okay ani tawga leba kosalaga fakse kharaga khoi gi Central Force amadi Laikai gi club ki mayam pulaga tingnaba kana khonnabagi mamimdu mangna sawu tari hiram sigi matang da program jeba khoi gi video journalist Johnson nongthong loina na program jeba bitar yambam SKTV News Imphal